border area da security amasung demographic ki singnaba kya lairibasi thengnanaba high power demographic mission athubada thabak hauragani haina Prime Minister Narendra Modi na phongdokre Laiba asida maru aina border area singda ain kaina illegal immigrant kya changsilakpa sina laiba asigi national security amasung demographic character da sauna singna papidi maramaduna hairiba singa si thengnana bagidamakta high power demographic mission ki thabak athubada paikhatpa hauragani haina Prime Minister Narendra Modi na Independence Day ga mari lenana wangang bada phongdokre mahana makhata na haikibda ain kaina mitop sing sanglaktuna lairiba issue asi sahi yamlaba issue amani ain kaina mitop sing sanglakpa sina laiba asigi Oriba citizens singi punsi mahingda akaiba kaya pidi illegal immigrants singa sina leba sigi miyoi kya target tawbata natana kari sukhamjidraba tribal singi lam sing khopsinduna laisen bagi thawong kya sathari hairiba thawong singa si NDA government na kaidonung da su khangduna leiroi border area da illegal immigrants sing ain kana sangselaga khunda senba sina leba sigi demography da ahongba kya lakleba sina national security da akiba kya pidi masina national integrity sovereignty amadi development progress da sauna akaiba piduna social tension lehale loinana leba asigi unity da su sauna secheng pidi bane maramaduna leba asina kaidonung da su aikoi gi territory illegal immigrants in da sinaba tawroi da bane aikoi gi ipai pusing na thawai thadok tuna leba asigi ning tamba poraki bane asibu ngak sen ba habse aikoi gi thawni maramaduna illegal immigrants in gi asiguma thawng ase aikoi na kaidongoi da khangduna leiba tawroi da bane akhanaba thorang amagi makhada akaknaba matam gi manungda illegal immigrants na Pirakliba thawong sing asi thengnana bagidamakta high power demographic mission asi laukthok loinana mathok taba thabak sing paikhatpa hauragani haina phongdokhe Ccpur dagi mangkhiba ama sina phangkhiba thawdoki update pijari haukiba sagol se numit ki numidang wairam da singdagi usoi thiba chatkhiba dagi mapham khangdana mangkhabra Ccpur district ki toibong dagi sokhongam baite sahini phumanga kauba miyoi ama Bisnupur maya dagi sina phangkhi thawdo asigi matang da press na phangba paw na haidibana sokhongam baite mapham khangdana mangkhiba du nauna amukangluk ki irang tholaktuna asiana yaukhrabara haina Ccpur amasung Bisnupur district security force sing saruk sing yauna mapham kaya da paksana thiba hombagi thabak chathake operation adu da baite hairiba miyoi adu mahaki mayumdagi kilometer 13 rom chatlaga leiba electric transformer amugi mayada ngarang ayuk siduna leramba thengnake mahak matau karamna siribano habado hojikmaki oina chapchana khangba ngamdri adubu high voltage electric line na maram oiraga sibo oiramudra haibagi singnaba leidi haidi First pamba khata na thamlabadi yellow missing mut khiba yabagi phibam lakani haina phongdorakhe MSF ki advisor amasu oiram khiba mahairu singilu singba pebam sitrajana lamdam masidagi first pamba maru phangna mothat kadabani haina masa mathanta human torch tawdra mai thaduna sijakhi bathawdo adubu ningsingba oina ngasi MSM sinduna kungama thoi shuba matriam dam ki thoram pangthokre auramasiga mari lenana Bisnupur district ki ningthau khongge CI college maya da athoba sina masa matanda mai thadura sijakhi ba mafam da miyamna hailai katuna ikai khumna bu utke makhata na laikhidrapa aski pona phamlamdam oiriba segaror takhelambam laikai da leiba mahaki khubamda miyamna laikatuna ikai khumna bu utke madugi tungda Imphal college khawba afaspa gi mayakta silent rally ama chalaba matung college asigi Jubilee hall da miyamgi oiba mifam ama pangthokre mifam adu da wangang duna MSF ki president Rosanna haikibada lamdam asida afaspa makhata na thamlabadi yellow missing mut kiba yabagi phibam da lakani aramaduna afaspa gi mayakta miyam pun amata oina leminaduna thengna minaba sange afaspana sathariba ka henba thawong singa dugi mayokta pebam sitranjan masa mathanta mai thaduna ek asilok thukadabane haina human torch oina thawai thakhibane haina phongdokhe lamdam asida singnaba kaya mayoknarabasu law and order ki phibam phagalaktuna shanti lakpa haure haina governor na phongdokre kanglup ki irang mayoknariba state asina hojik lairiba president rule gi lengak sasana sigi makhada singnaba kaya mayoknarabasu tapna law and order ki phibam phagalaktuna shanti hanjalakpa haure haina Manipur gi governor Ajay Kumar Balana ngarang first MR gi parade ground da pangthokiba Independence Day thorong mari lenana wangang laduna phongdokre governor na makhata na haikibada state asina haukiba thakar the law and order ki phibam leptana phagalakpa loinana tangdu leitaba phibam ama hanjilakpa haure security force na leidiba irang asima pungphana control tawba ngamle security force ki maikaidagi kodong thininga oiba mafam singda area domination yauna mafam kaya da leptana thiba humbagi thabak sathari loinana extortion amasung criminal activities sing mapungphana laksinna bohonare state asina singnaba kaya ama thengnarabasu sakhotorangi thabak sing khumang chawsinna paisatpa ngamle
state government amasung central government na lamdam asida lairiba tongan civil society organization sing amasung miyang walona santi thamnaba thorang kaya amasung leptana paikhale masi oiduna su ekhoi khudimaki marakta amaga thajanaba thamduna amu hanage phibamda nungsi sanana leinaba honaba mathau tai haina phungdokhe social media singda aranba pau sandokpa amasung head speech kaya thagatpagi thawong kaya chathariba sima pungphana monitor tawri security force na leptana honaba kaya sina maram oiraga haukiba tha khara asida nomai kapnaba misimina amasung yum mai thabagi thawdo amata thokpa leite national highway singda nomagi tangai fadana sangdaba yadraba polam sing leptana pusilakna bohonare security force na haukiba tha taruklom asigi manungda sing amasung tapaki mafam kayada operation sathaduna tongan ba makhalgi nongmai lising ahongi mathakta phagatkhre maski mathakta yamlaba drug kaya amasu phagatkhre miyamdagi namhaduna sel khaibagi thawong singa mari lenana miyoi sani gi mathakta phagatkhre hari MLA Biswarjit na relic camp ta lairiba mahairoi angang singi cycle amadi textbook na singba yenthokre politics haibasi democracy gi masat amani adubu awa ana tarakpa matamda miyoibagi minungsina hana mang thagadabani haina hanagi minister MLA TS Biswarjit na phongdokre wafam singara MLA TS Biswarjit na Thobal district ki manungjanna wangjing kodongpopi sports complex ta amadi wangjing lamding da lek hangliba relief camp sing da lairiba sahi nauriba angang sing yauna lairiba IDP singi awat apa yang sinduna mateng pangbagi khongsat kamari lena phongdokhibane Manipur da thokliba irang asina maram oiraga more dagi lanjelaktuna wangjing kodopopi sport complex ta hangliba relief camp ta mioi samri ga modra taruk lairam khi amati wangjing lamding da hangliba relief camp sing asida lairiba mioi chani gi mathakta lairam khi MLA Biswaji ki maikai dagi hairiba IDP sing asigi damak tangai fadaba polam sing yen thokpaga loina na pikliba angang mahiroi sing gi cycle textbook na sing ba yen thokhe mateng pangbagi khongsat adu mari lena na MLA Biswaji na makhata na hai sangsileba khongsang asida awa ana tahoraba relief camp ta lairiba singi awat apa amadi mathau taba sing central government amasung Manipur governor na thabakta onthoknaba thorang tawduna laklei relief camp ta lairiba sing masa gi mayumda hanjinnaba amadi mahausagi ponsirolda hanjinnaba honabada santi hana porokpa mathau tai maramaduna miyamgi mihusing na amadi central government gi maikai degi lokhalapliba khongthang sing asida miyamna saruk yabinaba mahana makhata na apel tawkhe illegal migrants singna han lejaramba yelhomi singda population war ama satharaktuna asawa human bomb ama pokhai halaktuna yelhomi singda saitheng ama pedi haina MMTU na phongdorakre India ki awang nokpok lamdam ki state sing oiriba Manipur Assam amadi Tripura da Bangladesh Nepal amasung Myanmar da ki sangsilakpa illegal migrants sing na hana lejaramba yelhomi singda population war ama satharaktuna asawba human bomb ama pokhai halaktuna yelhomi singda asawba saitheng ama pedi masina maram oiraga Manipur da Bangladesh Nepal amasung Myanmar da ki haijilakpa mitop singna leptana khudum chansalale asigumba luraba tanpa masda lamdam asigi yelhomi sing amadi khundam rakraba kalop phurup singna punna leminaduna khongpham setna thengnaba matam yore haina Mitai Tribe Union MMTU no press thadrokpa zero lamana hairi zero rasina hai United Nations Economic and Social Council na 2017 da piba report na apunba Bangladesh ki missing asi crore tara taruk la kunthra mathoi lising marfutare oibaga loinana mi taba yabagi pak sawba lamna square kilometer la ama lising kunthra ma sahum yankhaini pani report asina Bangladesh da ki nongmada chawrang na mi lising amaga chani marfurum awang nopo ki lamdam da illegal migrant oina silai haina report tawri amaronda Myanmar da ki thokliba tangdolai tadaba lan gi sakta masina Myanmar da ki Manipur da mitop kaya so leptana changsilakle Myanmar da ki chenthorokliba kuki sin gi kanglup sing asi Manipur da changsilaktuna khunda laita silakle 2017 da gi 2022 phawba gi telaba matam asida kuki gi khun chani yankhairom hengatli haina report tawri Bangladesh amasung Myanmar da ki chensilakpa illegal migrant sing asi awang pok lamdam gi hana na khunda duna Lairakhiba dharma lining loan amadi jati manaba mafam singda sangjafam lautuna leidi haidi zero sina hai MMTU na Manipur da mapandagi mitop kaya changsilai haibasi minna uba amadi India langakna pangthokpa tongan ba census report ki matungina haibani hairi masida mitai pangalgi lup khara na Muslim changlakpa laite haina phongdokpa si mitop singbu kankhatlaga achumba lotsenna bajathaba thawongni haina lawi Manipur da mitai pangal changlakhiba si itihas ki matungina Christana sahi lising amaga chatruk sunna tarukta miyoi lising amaromni makhoibu matamdugi ningthauni yumna homphugom doi piduna khuda hanki makhoigi chada nauda punama aikhogi mi
ngakta ni asida natana 1951 natraga 1961 gi mamangda sanglakhiba khudimokpusu aikhogi India citizen ni haina lawgani haike Cherol sina hai Manipur da 1961 gi census report gi matungni state gi apunba growth rate asi sada 6.23 oiba matamda mitei pangal gi na sada 30.62 oike 1971 dagi 2011 phawda mitei pangal gi mising hengalapgi chang asi sada 25.61 dagi na sada 46.06 phawba oike matam asida apunba Manipur gi mising hengalapgi chang na sada 6.62 dagi sada 8.81 oike 2001 dagi na 2011 phawda puthokiba census da mitei pangal gi khonsing da hengalakhiba mising asi kwakta da sada 32.31 chingkham lilong part da sada 27.40 saubok da sada 25.63 nungai da sada 25.47 oike